अहनबदा मरोइबा पाउ अकामपाद रिलीफ कैंप लैबा चाही निपाल खक्ता ngairiba IDP nupi macha ama hatlaga huntoklamle mihad asida chenabani haiba miyoi ama police na fare amadi Jenims ta angang unabada maunaha ama laikhidre doctor na section dabadagi laikhidabani haina miyamna irang haurakpadagi Jenims ki A block ki pochai amang ata thokre Kurumjari Istv Manipuri pau meeting tabiro pumna makpu taram nokchari pau sanok na pizari relief camp ta laiba chahi Nepal khakta ngairibi IDP nupi macha ama hatlaga huntoklamle thaudok asi irilbung police station gi manung chanba singjamai thonggi thongkhada ngasi nongyai matung chaurakna pung tara pung ama muktarakpa duwaida chahi Nepal da ngairibi relief camp ta laibi IDP nupi macha asi siraga leiramba thengnarakpani hairi mihad asida chenabani haiba miyoi irilbung police na fare hairi faraba miyoi adudi more ward number 9 dagi housing na akampad relief camp ta laiba laishram langamba chahi kunganipan apokpa laishram bira kawi hairi Istv news na phangba pauda nupi macha asi ngarang nungthil pung 3 rom tabadagi thiba khangdana leirakpadagi miyam na chingnaba khara leibadagi police ta pau piraba matung police na laishram langamba pharaba matung wahang pauhang chathabadagi chahi Nepal da ngairibi IDP nupi macha asi singjamai thong makhada shiraga leiramba thengnarakpani hairi nupi macha asi namduna nupi oibigi ikai khumnaba manghalaga hatpo oiramba yai hairi masada mafining thina shelamdre hairi forensic science amadi police yauna mashi Mishi asigi matang da yengshilaba matung postmortem taunanaba Jenims ki morgta thamkhre ngarang numidang Jenims ta maunaha ama angang unabada laikhidre Jenims ki doctor na thausa daba amadi section dabadagi laikhidabani haina laikhidrabagi imung manung amadi miyamna irang thauhaurakpadagi Jenims ki A block ki pochai amangata thokre police na khongjang junction ba miyoi Nepal fazen kre angang unaraba matung laikhidrabi maunaha adudi wawagai hiang lamdagi pebam matau leivi devi chahi kunga mapuroiba pebam dhaneshwar kawi tha asigi tang anida pebam Levi Jenims ta angang unanaba admit tawraba matung tha asigi tang 3 da angang nupa ama unaraba matung ward ta thamlaba matung anabagi fibam lushilakpadagi ngarang doctor singh na ICU da pusanduna thamlaba matung ngarang numidang pebam matawlebi laikhidabani hairi matawlebi gi misi asi doctor singh na section daba amadi thausa dabadagi laikhidabani haina khoisau naraba imung manung gi miyoi sing amadi miyamna ngarang numidang pung 13 muktaba duwaida Jenims ki A block ki thongnau table chokri sing thugairakpadagi police na rubber bullet tear gas shell kaptuna miyam adu tan khaiki tungda police na miyoi Nepal sufazin kre laikhidrabi peba matawleibi machanupi ani thamlambaga loinana thasigi tang mangada machanupa ama unakhivani ashiba hakchang Jenims ta leiri hairi paugi marak thanateba brem tang logzari honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give me a gano Other tamo Sige yung say, next time, di na section na laksila ka tamang kabanine. Dadarang se, juhar habaga amta kitarbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung anko kadabatagi. Next time, di na ngapseli. Next time, di juhar habating ngaktok na nabasim bani. Zaman technology siya naman na, concrete katok na tinaba matanda, kapang nilamok ka na hanggang adli. Next TMT, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
ब्रेक की मतों मुकहना तराम नोकचरी मखा ताबा पाउदा यूथ फॉर चेंज खुराई अनिरक शुभ फाउंडेशन देगी थौरम पांगथोखरे अहोंग बामा पुरकना होनबदा इसादगी हौरगा अंगम मओंगदा अफब माइकैदा होंगना बहाना होनसी हाइना यूथ फॉर चेंज खुराई फाउंडर लाइटोंजम जयानंदन फोंदोखरे खुराई कोनसम लेकायदा लेबा लाइटोंजम जयानंदगी युमदा पांगथोकपा यूथ फॉर चेंज खुराई फाउंडेशन थौरम अदुगा मरी लेनना लाइटोंजम जयानंदन हाई यूथ फॉर चेंज खुराई asi kumja lising ani kunga mari gi ngasi gi numit April manga asida kurai kendra da leiriba wakhal manaba naha singi oiba apunba platform ama oina naha singbu khunai asigi afaba tawram kaya tawnana ba society asida leiriba moral physical amadi financial gi oiba matheng mathau tarakpa matamda mateng piba ga loinana naha singbu afaba lamchat leihannana ba masama u phana leiduna khunai asigi masak thokpa mioi amamam oihannana ba shemkibani ngasi di organization asi non political organization ama oina खुराई केंद्र खक्तगी नतना स्टेट असिगी कानब थबक थौरम कया पांगथोप ngamba organization ama oiba ngamle organization asina chahi ahum changsilakpa siga iroinena organization asigi anoba executive committee members sing khanduna organization asina thamlakhiba pandam sing phangnaba makhata na honaba ngamnaba honagani organization asina chahi ahum surakpa siga iroinena खुराई केंद्र bu drug free केंद्र ama oihennaba naha singbu drug tagi lapthokna lehenduna masama u phaba mioi amamam oihannaba mityeng thamlagani afaba mating leiba khunai ama semgatpa matamda naha singe achawa thodang ama leiriba si khangna organization asigi mityeng makhada kendra asigi leiriba naha singbu masama u phana thamnana ba tha ahum chathagadaba fit khurai campaign ama athubada pangtholagani haiki politics ki wapam khakta natana tongan tongan ba social cause ta thabak thorom ma koina toba aduga maruina masida youth for change haijari bisi atai gi change tu bunati masi akoina electoral politics khaktang da miyeng changaga adugumba vote hek loibaga adugumba change tu nati matamdugi situation ado matamdugi manipuri situation adu change toba awonba manipur ma porakpa tangdu leita ba manipur ma porokna ba hona bada खुराई दा लेबा युचिंग करी करी थोदांग लोबुन थुई हाइबा दुगुम खनने नेबगी प्लेटफॉर्म अम ओइदुना लाखी अफब खुनाई मपांग कनब खुनाई अमा हाइबसे मसा ममु फबा अखोइगे फिट ओइबा नहाजिंग खक्तना हल लमन दगी हौरगो लोइनमक लेना तिना चेंदबा फिट ओइबा मियोइबा अमम ओइबा हाइबसे मियोइबा अमगी पोकपगी दुगुम पांदम जिंगी मनुंगदा मरु ओइबा मनि हाइना खंजै अदना हाइबा सिगुम्बा फिटनेस कैंपेन असी था अहुम चतगदब कैंपेन असी यामना अथु मतमदा नौना दायित्व लौबिगदोरिबा अदुगुम्बा एजुकेटिव कमिटीना यामना थु मतमदसी नेबाक मयामदा लौथोकपिदुना कनो तौबियु हाइदना अइनाजु मयामदा पुनिंग चिंजनजरी लोशलकपदा मरोइबा पाउसिंग अमुका हना पिजरी अकामपाद रिलीफ कैंप लैबा चही निपाल खक्तंग आईडीबी आईडीपी नुपी मचा अमा हालग हुंतोकलमले मिहाद असिदा चेनबनी हाइबा मियोय अमा पुलिसना फारे अमदी जेनिम्स अंगांग उनबदा मौनहा अमा लैखिद्रे पुलिसना डॉक्टर ने चेक्शन दबदगी लैखिदबनी मियामना इरांग हौरकपदगी जेनिम्स की ए ब्लॉक की पोचै अमांग अता थोखरे हौजिफावगे ना Istv पिजा मणिपुरी पाव मतांस लोइसिनजरी मियेंग ताबिरम पुनमक पोमुकना खुरमजरी।